Administration Thawal gu kusamaduna lakliba tamanga da World Environment Day ge thoram Pangthok-Kadouriba sige mangoinana Lamtu Sengbagi thoram ama Pangthokkhre TDWZU na Thawal Municipal Council ga loina World Environment Day ge thoram numita usara thagada bompham sing yauna Thawal District Mini Secretariat akoibada Lamtu Sengbagi camp su Pangthok hairi Directorate of Environment and Climate Change ki media makhada Pangthok-Kadouriba World Environment Day thoram ge mangoinana Pangthokkiba Lamtu Sengbagi thoram da Maduga Mari Leinana TMC Sanitary Inspector Sagrapam Rovena Fondukibada TDWZU na District Administration Thawal Kusam Naraga Sinduna Lakleba Tamanga da Pangthok-Kadouriba Malemgi Environment Numit ke Thormasida Aikoi Kudimak Saruk Yaminaduna Environment Kanabagi Matanga Akang Hisingna Wangang Batamina say Loinena Usara Amamam Thaduna Malemgi Oina Hongali Bamahung Sagi Kalasi Ngakna Bahonabada Saruk Yamina Sihana Mahana Apil Tauki Journalist Thawal District amasum Thawal Municipal Council ke Leinana ngasi se Thawal District Office da headquarter District Complex da ekoi Pangthok-Kadouriba jungi tamanga Environment Day ki mari Leinana social service taujari tamanga ki pung mapan tabu matamda one Environment Day ki mari Leinana usa thabagi thoramasida saru yabiu haiduna Thawal Municipal Council amasum working journalist Thawal District mai kaidaki miyamda noruna paujelisi pijari